ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯌꯦꯛꯄꯤ ꯂꯩꯔꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅ ꯍꯧꯖꯤꯛ ꯃꯃꯥꯏꯁꯤꯡ ꯑꯗꯣ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯣ ꯀꯧꯁꯟꯗꯨꯅ ꯍꯥꯏꯔꯤ. ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯁꯦꯝꯕ ꯇꯥꯔꯦ. ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗ꯭ꯔꯕꯗꯤ ꯐꯪꯂꯣꯏ. ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯑꯃꯠꯇ ꯅꯠꯇꯦ, ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯍꯧꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯍꯤꯡꯗ ꯂꯣꯏꯅꯃꯛ ꯎꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯑꯃꯠꯇ ꯎꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯖꯨꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ, "ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯎꯗꯕ ꯄꯣꯠ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯂꯤꯕ? ꯃꯗꯨ ꯂꯥꯏꯒꯤ ꯄꯣꯠ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ?" "ꯅꯠꯇꯦ ꯏꯕꯨꯡꯉꯣ. ꯃꯍꯥꯛꯁꯤ ꯍꯣꯏ ꯂꯥꯏꯒꯤ ꯄꯣꯠꯇꯤ ꯂꯥꯏꯒꯤ ꯄꯣꯠꯅꯤ. ꯇꯧꯕꯇꯕꯨ ꯃꯍꯥꯛꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯂꯩꯇꯦ, ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯤ ꯊꯨꯞꯆꯟꯗꯨꯅ ꯄꯥꯛꯁꯟꯗꯨꯅ ꯅꯥꯄꯤ ꯁꯤꯡꯂꯥꯡ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩ. ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯍꯣꯡ ꯃꯀꯥ ꯐꯅ ꯁꯛꯀꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ." "ꯐꯔꯦ. ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯊꯤꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯆꯠꯅꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯍꯥꯞꯀꯗꯕꯅꯤ. ꯑꯃꯒ ꯊꯦꯡꯅꯕ ꯌꯥꯁꯤꯟꯅꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ. ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂ ꯃꯇꯨꯡꯗ ꯌꯥꯟꯁꯤꯟꯅꯔꯒ ꯑꯗꯨꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯛꯂꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯑꯣꯏꯒꯗꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯊꯦꯡꯕ ꯃꯇꯝꯗ ꯆꯥꯅꯕ ꯆꯥꯅꯗꯕꯁꯨ ꯂꯩꯔꯤꯕꯅꯤ. ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯆꯥꯅꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯅꯨꯁꯟꯗꯨꯅ ꯁꯤꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤꯅꯦ. ꯑꯗꯨꯅ ꯃꯗꯨ ꯈꯪꯗ ꯍꯩꯇꯕ ꯑꯃꯅꯗꯤ ꯍꯦꯛꯇꯃꯛ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ. ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯊꯕꯛꯅꯤ. ꯐꯔꯦ, ꯅꯈꯣꯏꯅ ꯆꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗꯨ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ. ꯑꯩꯗꯤ ꯉꯁꯤ ꯍꯦꯛꯇꯃꯛ ꯆꯠꯅꯤꯡꯂꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ, "ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤꯅ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯁꯤ. ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯄꯨꯟꯅ ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅ, "ꯐꯔꯦ. ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯔꯦ. ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯎ ꯅꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ. ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯃꯐꯝ ꯑꯃꯈꯛꯇꯪꯒ ꯅꯠꯇꯦ, ꯃꯐꯝ ꯈꯔ ꯌꯥꯝꯃꯤ. ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯆꯪꯗꯕꯁꯨ ꯌꯥꯏ, ꯍꯦꯟꯕꯁꯨ ꯌꯥꯏ. ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦꯀꯣ. ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯧꯔꯤꯕꯁꯤ ꯐꯔꯒ ꯂꯣꯏꯔꯦ. ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯤꯕꯗ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯊꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯥꯏꯇ꯭ꯔꯤꯒꯤ ꯃꯄꯨꯡꯅ, "ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕꯁꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ. ꯃꯌꯦꯛꯀꯤꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯇꯧꯒꯗꯕꯅꯤ. ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯑꯁꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯃꯦꯟꯗ꯭ꯔꯣꯅ, "ꯍꯣꯏ, ꯋꯥꯗꯨ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯉꯨꯅꯦ. ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯈ꯭ꯔꯦ. ꯑꯉꯥꯡ ꯑꯁꯤꯅꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ. ꯊꯧꯗꯣꯛ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯂꯛꯄ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯂꯤꯗꯅ. ꯃꯁꯤꯗ ꯌꯥꯝꯅ ꯁꯤꯀꯥ ꯇꯨꯀꯥ ꯊꯤꯔꯛꯂꯕꯗꯤ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯗ ꯂꯛꯅꯕ ꯏꯀꯥꯏꯕ ꯄꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯂꯛꯂꯤꯕꯅꯤ. ꯃꯁꯤ ꯑꯁꯨꯝ ꯀꯣꯠꯊꯣꯛꯅꯔꯕꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯐꯍꯟꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟ ꯇꯧꯔꯒ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯈꯣꯏꯅ ꯂꯛꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯤꯕ ꯂꯥꯏ ꯁꯥꯟꯅꯕꯤ ꯃꯥꯏꯕꯤ ꯑꯃꯒꯨꯝꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕꯁꯤ ꯈꯜꯂꯝꯂꯒꯗ꯭ꯔꯣ? ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯒ ꯃꯃꯥꯟꯅꯕꯤꯕꯨ ꯁꯧꯒꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯑꯄꯤꯛꯄ ꯋꯥꯈꯜ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩ. ꯃꯗꯨꯗ ꯅꯣꯡꯊꯣꯟꯅ, "ꯌꯥꯔꯦ. ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯃꯗꯨꯗ ꯑꯃꯨꯛ ꯅꯨꯡꯈꯠꯅꯔꯅꯨ. ꯐꯔꯦ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯈꯣꯏ ꯂꯥꯛꯂꯣ. ꯑꯗꯨꯗꯨꯒ ꯄꯨꯟꯅ ꯍꯤꯗꯥꯛ ꯑꯗꯨ ꯊꯤꯕ ꯆꯠꯂꯁꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯃꯦꯟꯗ꯭ꯔꯣꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯣꯡꯊꯣꯟ ꯆꯠꯈ꯭ꯔꯦ. ꯅꯣꯡꯊꯣꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡꯗ
ꯃꯈꯣꯏꯅ ꯊꯥ ꯑꯃ ꯑꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯂꯛꯀꯗꯧꯔꯤꯕꯅꯤꯅ ꯆꯥꯅ ꯊꯛꯅꯅꯕ ꯈꯔꯁꯨ ꯌꯣꯝꯂꯒ ꯄꯨꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯔꯤ ꯄꯨꯁꯤꯒꯦ ꯑꯗꯨꯒ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯂꯣꯏꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯅꯥ ꯆꯠꯄ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯋꯥ ꯈꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯕꯗ ꯁꯣꯃꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯁꯟꯖꯨ ꯑꯗꯨꯒ ꯇꯥꯏꯇ꯭ꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨ ꯊꯤꯕ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯊꯣꯟꯕꯨ ꯍꯧꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯁꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯈꯔ ꯊꯦꯡꯊꯔꯤ ꯑꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯄꯨꯡ 2 ꯇꯥꯕ ꯉꯥꯏꯔꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯡ 2 ꯇꯥꯕ ꯉꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯈꯨꯠꯂꯧ ꯄꯨꯂꯧꯕ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕꯗ ꯃꯈꯣꯏꯅ ꯍꯤꯗꯥꯛ ꯊꯤꯕꯗꯣ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝ ꯃꯈꯣꯏꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯤꯡ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅ ꯂꯝꯖꯤꯡꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯅ ꯍꯧꯔꯝꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯖꯣꯒꯤꯟꯗ꯭ꯔꯣ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯍꯥꯏꯕꯤꯁꯤꯗ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯀꯌꯥꯗꯤ ꯀꯥꯟꯅꯈ꯭ꯔꯕ? ꯐꯩ, ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯕ ꯌꯥꯗꯦ꯫ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯥꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯍꯟꯕ ꯇꯥꯏ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ? ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯦꯟꯅ ꯁꯣꯛꯆꯜꯍꯟꯁꯤꯔꯥ? ꯃꯈꯣꯏꯅꯗꯤ ꯑꯄꯪꯕꯅꯤꯅ ꯈꯪꯗ꯭ꯔꯤ꯫ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯄꯥꯜ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯊꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯖꯗꯕꯒꯁꯨ ꯁꯥꯔꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯁꯥꯒ ꯆꯥꯟꯅꯗꯅ ꯍꯟꯅꯨꯁꯜꯂꯤꯕꯁꯤ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯤ꯫ ꯐꯅꯕꯨ ꯉꯛꯏꯅꯦ, ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯩ꯫ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯨꯝꯕ ꯈꯔ ꯇꯥꯟꯅꯔꯕꯗꯤ ꯉꯍꯥꯟꯅꯁꯨ ꯐꯕ ꯌꯥꯏꯅ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯗꯣꯛꯇꯔꯗ ꯄꯩꯁꯥ ꯁꯨꯝ ꯍꯨꯟꯗꯣꯛꯄ꯫ ꯃꯈꯣꯏꯅ ꯍꯟꯗꯛ ꯅꯦꯛꯂꯤꯕ ꯑꯃꯥꯏꯕꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯒꯨꯝꯅ ꯇꯥꯏ꯫ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯂꯨꯁꯜꯂꯛꯂꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯇꯣꯝꯇ ꯄꯣꯛꯂꯕꯅꯤꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯀꯣꯠꯇꯨꯅ ꯂꯧꯔꯒ ꯃꯃꯥꯡ ꯃꯇꯝꯗ ꯍꯦꯝꯕꯗꯒꯤ ꯂꯧꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯨꯝꯅ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯧꯍꯧꯕ ꯑꯗꯨꯒꯨꯝꯅ ꯂꯧꯍꯧꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯗꯥꯏꯗꯁꯨ ꯃꯍꯥꯛꯀ ꯂꯥꯏ ꯁꯥꯟꯅꯔꯛꯂꯤꯕ? ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯦꯗꯅ꯫ ꯐꯩ, ꯂꯥꯏꯔꯤꯛꯀꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯍꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ? ꯍꯧꯖꯤꯛ ꯍꯥꯏꯔꯨꯕꯗꯤ ꯌꯥꯈꯤꯔꯣꯏ, ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ꯫ ꯐꯔꯦ, ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯜꯂꯒꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯈꯔ ꯄꯤꯔꯕꯗꯤ ꯂꯥꯏꯔꯤꯛꯇ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯇꯥꯏꯅꯒꯅꯤꯁꯦ꯫ ꯑꯩꯕꯨ ꯇꯧꯁꯤꯔꯅꯦ? ꯍꯣꯏꯗꯍꯦ, ꯑꯩꯁꯨ ꯁꯤꯖꯤꯟꯅꯔꯒ ꯁꯥꯟꯅꯔꯒ ꯊꯝꯂꯤꯕ ꯂꯥꯏꯁꯤꯡꯁꯤ ꯃꯊꯧ ꯑꯃꯠꯇ ꯇꯧꯍꯟꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯊꯧ ꯇꯧꯍꯟꯒꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯅꯁꯟꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯣꯒꯤꯟꯗ꯭ꯔꯣꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯆꯤꯟ ꯆꯠꯄ ꯏꯃꯨꯡꯁꯤꯡꯗ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ
ꯅꯣꯡꯊꯣꯟꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯁꯟꯖꯨ ꯇꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯁꯣꯃꯦꯟꯗ꯭ꯔꯣ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯄꯥꯁꯤꯡ ꯑꯗꯨꯒ ꯁꯣꯃꯦꯟꯗ꯭ꯔꯣ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯣꯡꯊꯣꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯂꯥꯛꯂꯤ ꯃꯐꯝꯗꯣ ꯆꯤꯡꯒꯤ ꯆꯤꯡꯋꯥꯏꯅꯤ ꯀꯅꯥꯁꯨ ꯆꯪꯒꯗꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯉꯥꯜ ꯅꯥꯏꯅ ꯃꯔꯤꯛ ꯃꯔꯤꯛ ꯁꯥꯠꯄ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯩ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨ ꯅꯣꯡꯊꯣꯟꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯇꯨ ꯑꯥꯗ ꯍꯧꯔꯦ ꯃꯁꯤꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕ ꯂꯩ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕ ꯑꯗꯨꯅ ꯅꯈꯣꯏ ꯑꯃ ꯆꯠꯇꯨꯅ ꯂꯩ ꯑꯁꯤ ꯍꯦꯛꯂꯛꯑꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯩ ꯑꯁꯤ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯎꯄꯨ ꯃꯆꯥꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯒꯅꯤꯀꯣ ꯅꯈꯣꯏꯅ ꯋꯥ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯂꯩ ꯑꯁꯤ ꯃꯃꯤꯠ ꯁꯤꯡꯈꯤꯗꯧꯔꯤꯕꯅꯤ ꯃꯥꯡꯈꯤꯗꯧꯔꯤꯕꯅꯤ ꯐꯔꯦ ꯂꯩ ꯑꯁꯤ ꯍꯦꯛꯂꯨꯔꯣ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯃꯦꯟꯗ꯭ꯔꯣ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯂꯩ ꯑꯗꯣ ꯍꯦꯛꯂꯨꯔꯤ ꯑꯁꯨꯝꯅ ꯂꯩ ꯑꯗꯣ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯊꯣꯟꯗ ꯄꯤꯗꯨꯅ ꯅꯣꯡꯊꯣꯟꯅ ꯂꯩ ꯑꯗꯨꯕꯨ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯆꯤꯡ ꯑꯃꯗ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯆꯤꯡ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯡꯗ ꯈꯥꯝꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯕꯈꯥꯟ ꯇꯧꯕ ꯄꯣꯏꯔꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯃꯤ ꯑꯃꯅ ꯋꯥꯏ ꯁꯤꯠꯂꯤꯕꯔꯥ ꯆꯦꯡ ꯈꯩꯔꯤꯕꯔꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜꯗ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯍꯥꯏ ꯑꯁꯤꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤ ꯍꯨꯔꯥꯟꯕ ꯆꯪꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯅꯍꯥꯟꯁꯨ ꯁꯣꯔꯠ ꯇꯧꯋꯦꯗ ꯌꯦꯡꯂꯨꯔꯒ ꯍꯨꯏꯅ ꯂꯣꯏꯅꯃꯛ ꯀꯣꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯀ ꯊꯣꯛꯂꯒ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯁꯨ ꯂꯥꯛꯀꯦꯁꯤ ꯍꯥꯏꯗꯨꯅ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯅꯤꯡ ꯃꯌꯥ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯤꯡꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯦꯔꯦꯛ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯖꯤꯡꯒ ꯃꯊꯛꯇꯣ ꯃꯥꯡꯒꯣꯜꯗꯒꯤ ꯌꯦꯡꯈꯠꯄꯗ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯦꯜꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯧꯔꯤꯕꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯨꯝꯊꯛꯇꯒꯤ ꯕꯣꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯣꯏꯔꯩꯅ ꯁꯠ ꯂꯥꯎꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯊꯣꯡ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯣꯏꯔꯩꯅ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯍꯤꯞꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯣꯏꯔꯩꯅ ꯁꯨꯃꯥꯡꯗ ꯀꯔꯤꯅꯣꯝꯃ ꯂꯩꯍꯧꯔꯤ ꯃꯥꯒꯤ ꯂꯤꯛꯂꯥ ꯍꯥꯏꯕ꯭ꯔꯥ ꯂꯩꯔꯤꯛ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯂꯥꯏ ꯁꯥꯟꯅꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯃꯁꯛꯅꯒ ꯃꯔꯣꯜ ꯑꯃ ꯊꯤꯔꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯂꯩꯅꯥ ꯑꯃ ꯅꯥꯔꯒ ꯀꯣꯛ ꯁꯤꯈ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤꯅ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯨꯗ ꯊꯣꯛꯂꯕꯗꯤ ꯇꯥꯃꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯇꯥꯃꯣꯗ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯇꯥꯃꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯨꯝꯅ ꯍꯤꯡꯅꯤꯡꯂꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯟꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔꯕꯁꯨꯅꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯇ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯃꯃꯥꯏꯁꯤꯡꯗꯣ ꯂꯣꯏ ꯊꯣꯛꯂꯕꯅꯤꯅ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯈꯔ ꯈꯦꯄꯦꯜꯂꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯍꯣꯏ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯑꯐꯕ꯭ꯔꯣ ꯃꯤꯒꯤ ꯃꯁꯛ ꯃꯇꯧ ꯎꯔꯒ ꯅꯣꯛꯅꯔꯤꯕ ꯃꯈꯣꯏꯗꯤ ꯑꯐꯕ꯭ꯔꯣ ꯏꯍꯥ ꯅꯪꯒꯤꯁꯤ ꯂꯥꯏꯔꯤꯛꯀꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯕꯒꯤ ꯋꯥꯅꯤꯅꯦ ꯉꯥꯡꯗꯣꯔꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯀꯌꯥꯝ ꯐꯒꯦ ꯍꯥꯏꯕꯗꯣ ꯇꯥꯃꯣꯗꯤꯅꯦ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇꯕꯅꯤꯅ ꯈꯪꯉꯤꯔꯣꯏ ꯑꯩꯅꯅꯦ ꯃꯈꯣꯏꯗꯅꯦ ꯀꯩꯅꯣꯝꯃ ꯍꯪꯕ ꯆꯠꯄꯗꯅꯦ ꯄꯤꯗꯅꯤꯡꯉꯥꯏ ꯂꯩꯄꯣꯟꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯃꯁꯤꯁꯦ ꯃꯥꯅꯁꯨꯅꯦ ꯂꯨꯅ ꯇꯧꯖꯈ꯭ꯔꯕ ꯗꯨꯀꯥꯟꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯆꯥꯄꯣꯠ ꯑꯃꯇꯪꯅꯦ ꯂꯩꯗꯅ ꯄꯤꯔꯛꯄꯒ ꯌꯥꯎꯄꯣꯟꯇꯦ ꯃꯥꯅ ꯆꯥꯒꯗꯕꯗꯣ ꯑꯉꯥꯡꯁꯤꯗ ꯄꯤꯔꯛꯂꯤ ꯄꯣꯠꯅꯤ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯗ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦ ꯐꯔꯦꯁꯦ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ
ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯅ ꯀꯔꯥꯏꯗꯅꯣ ꯆꯠꯇꯅ ꯍꯤꯗꯥꯛ ꯀꯌꯥꯝꯅ ꯊꯤꯔꯤꯕꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯇꯨꯝꯃꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯛꯂꯕꯗꯤ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯎ ꯂꯥꯎꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯩ ꯀꯅꯥꯅꯣ ꯑꯗꯨꯗ ꯎ ꯂꯥꯎꯔꯤꯕꯗꯣ ꯂꯥꯎꯒꯦ ꯀꯅꯥ ꯄꯨꯡꯗꯣꯟ ꯃꯇꯣꯟꯗ ꯂꯥꯎꯊꯣꯛ ꯆꯠꯂꯨ ꯌꯥ ꯃꯤ ꯎꯁꯤꯠꯇꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯔꯤꯕ ꯌꯨꯝꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯎ ꯂꯥꯎꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯅꯣ ꯑꯉꯥꯡꯒ ꯂꯣꯏ ꯍꯧꯒꯠꯂ ꯌꯦꯡꯉꯨꯇꯨ ꯍꯧꯒꯠꯁꯤꯅꯨ ꯁꯨꯃꯥꯏꯅ ꯈꯔ ꯂꯥꯎꯊꯣꯛꯇꯗꯤ ꯌꯥꯕ ꯅꯠꯇꯦ ꯀꯥ ꯑꯃꯗꯅꯦ ꯌꯥꯝꯅ ꯇꯝꯅꯔꯛꯂꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯣꯛꯎ ꯍꯥꯏꯔꯤꯕꯅꯤ ꯐꯔꯦꯁꯦ ꯂꯥꯎꯒꯦꯔꯥ ꯂꯥꯎꯒꯦꯔꯥ ꯃꯥꯏ ꯂꯩꯖꯍꯧꯔꯅꯤ ꯃꯥ ꯌꯨꯝ ꯆꯪꯉꯛꯄꯗꯤ ꯉꯝꯗꯦꯗꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯕ ꯅꯤꯡꯖꯕꯒꯤꯅꯤ ꯑꯩ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯩ ꯇꯨꯝꯃꯦꯍꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯏꯌꯥꯔꯄꯤꯁꯇꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯟꯗꯨꯅ ꯏꯁꯩ ꯊꯥꯔꯒ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯀꯤꯗꯕꯒꯁꯨ ꯁꯥꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯄꯣꯊꯥꯈ꯭ꯔꯤ ꯍꯧꯖꯤꯛ ꯄꯣꯏꯔꯩꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯖꯨꯒꯤꯟꯗ꯭ꯔꯣꯁꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯤꯛ ꯇꯨꯝꯕ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯥꯜꯂꯤꯕꯔꯥ ꯆꯨꯝꯂꯤꯕꯔꯥ ꯍꯥꯏꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯛꯇꯣ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯔꯤꯛꯄꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯇꯔꯨꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛ ꯆꯪꯁꯤꯜꯂꯒ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯀꯞꯂꯤ ꯑꯗꯨꯒ ꯑꯩꯅ ꯑꯕꯣꯛꯀꯤ ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯑꯩꯅ ꯂꯧꯊꯣꯛꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯨꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯦ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯩꯔꯤꯛꯇ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯐꯠꯄꯨꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯃꯊꯪ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯒꯗꯕꯅꯤ ꯅꯍꯥꯛꯅ ꯍꯥꯏꯌꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯇꯧꯍꯜꯂꯤꯕꯊꯕꯛ ꯑꯁꯦ ꯇꯧꯍꯜꯂꯤꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯤ ꯃꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯄꯨ ꯍꯧꯖꯤꯛ ꯀꯟꯕꯤꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯒꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪꯕꯨ ꯂꯥꯌꯦꯡꯂꯤꯕ ꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯇꯔꯨꯅꯤ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯂꯩꯔꯤꯛ ꯁꯨꯡꯇꯨꯝ ꯇꯨꯝꯗꯨꯅ ꯅꯣꯡ ꯑꯗꯨꯃꯛ ꯉꯥꯟꯈ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯇꯣꯞꯄ ꯆꯤꯡ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯆꯤꯡ ꯃꯊꯪ ꯂꯥꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅ ꯆꯤꯡ ꯑꯁꯤꯗ ꯄꯣꯊꯥꯔꯁꯤ ꯃꯁꯤꯗ ꯍꯧꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯤꯡ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯤꯛꯀꯤ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝ ꯐꯤꯕꯝ ꯂꯨꯁꯜꯂꯛꯂꯤ ꯂꯩꯔꯤꯛꯇ ꯅꯠꯇꯅ ꯂꯩꯔꯤꯛꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯈꯣꯠꯇꯠꯇꯨꯅ ꯐꯤꯕꯝ ꯑꯃꯗ ꯊꯝꯍꯟꯈ꯭ꯔꯕ ꯇꯥꯏꯇ꯭ꯔꯤ ꯁꯟꯖꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯤꯕꯝ ꯂꯨꯁꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯔꯤꯛꯅ ꯑꯋꯥꯕ ꯇꯥꯍꯟꯈ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝꯗ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅꯕꯨꯗꯤ ꯄꯨꯊꯔꯛꯂꯤ ꯍꯥꯏꯕꯕꯨ ꯄꯨꯡꯐ ꯐꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯔꯛꯁꯤꯗ ꯂꯩꯔꯤꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯩꯔꯤꯛ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯁꯤꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯋꯥꯕ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯂꯣꯏꯗꯕꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯀꯤ ꯃꯃꯥ ꯁꯟꯖꯤꯇꯥ ꯂꯩꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯂꯩꯔꯤꯛꯇ ꯑꯋꯥꯡ ꯊꯪꯕꯒꯤ ꯑꯁꯣꯛꯄ ꯅꯨꯄꯥ ꯑꯅꯤꯗꯣ
ꯍꯧꯖꯤꯛ ꯐꯤꯕꯝ ꯂꯨꯁꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯔꯤ ꯂꯥꯏꯔꯤꯛ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯃꯈꯣꯏ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯃꯈꯣꯏꯗꯣ ꯑꯗꯨꯝꯅ ꯋꯥꯔꯒ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯅ ꯌꯥꯝꯅ ꯀꯟꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯊꯥ ꯑꯃ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ 6 ꯁꯨꯅ ꯊꯤꯒꯗꯕꯅꯤ 5ꯗꯤ ꯐꯪꯉꯒ 6 ꯁꯨꯕꯗꯨꯗꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯆꯪꯁꯤ ꯍꯥꯏꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯆꯤꯡꯅꯨꯡ ꯑꯃꯗ ꯃꯈꯣꯏꯅ ꯆꯪꯉꯛꯂꯦ ꯍꯥꯏꯔꯤꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗꯤ ꯇꯤꯟꯃꯨꯠ ꯂꯥꯏꯃꯨꯠꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯆꯪꯕ ꯉꯝꯅꯗꯕ ꯇꯤꯟꯃꯨꯠ ꯂꯥꯏꯃꯨꯠ ꯂꯩ ꯂꯥꯏ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯈꯨꯟꯗꯤꯟꯅꯐꯝꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯃꯗꯕ ꯑꯗꯨꯒꯨꯝꯂꯕ ꯆꯤꯡꯅꯨꯡ ꯎꯃꯪ ꯑꯃꯗ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯂꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯗꯨꯅ ꯂꯩꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯇꯤꯛꯁꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯦ ꯌꯥꯝꯅ ꯏꯪꯉꯤ ꯃꯇꯧ ꯃꯥꯟꯗꯅ ꯍꯥꯏꯗꯨꯅ ꯃꯩ ꯍꯧꯒꯠꯂꯒ ꯃꯈꯣꯏ ꯅꯤꯄꯥ 10 ꯑꯗꯣ ꯃꯩ ꯇꯤꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯥꯞꯄꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 7 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ 10 ꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ